ꯔꯨꯝꯗ ꯌꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯃꯟ ꯔꯨꯝꯗ ꯄꯨꯂꯞ ꯐꯝꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯐꯣꯟ ꯅꯝꯕꯔꯗꯣ ꯅꯪꯁꯨ ꯂꯩꯔꯤꯅꯤ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯜ ꯇꯧꯔꯒ ꯍꯪꯕ ꯌꯥꯔꯤꯅꯤ ꯃꯉꯥꯜ ꯅꯪꯁꯦ꯫ ꯃꯉꯥꯜꯅ ꯇꯥꯃꯣꯆꯧ ꯍꯣꯏꯗꯤ ꯅꯣꯡꯃꯇ ꯀꯣꯜ ꯇꯧ ꯍꯥꯏꯔꯛꯄ꯭ꯔꯣ? ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯗꯦꯅꯦ꯫ ꯑꯕꯦꯝꯃꯅ ꯑꯣꯏꯔꯣꯏꯌꯦ ꯅꯪꯗꯤ, ꯇꯥꯃꯣ ꯃꯉꯥꯜ ꯅꯪꯅ ꯀꯣꯛꯁꯦ ꯁꯟꯊꯤ ꯍꯥꯜꯂꯕ ꯈꯪꯗꯦ꯫ ꯃꯉꯥꯜꯅ ꯀꯩꯅꯣꯅꯦ ꯅꯣꯏ ꯑꯅꯤ ꯃꯤꯆꯪ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯅ? ꯇꯧꯅꯨ ꯇꯧꯅꯨ, ꯇꯥꯃꯣꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯈꯔ ꯐꯩ, ꯑꯕꯦꯝꯃ ꯅꯪ ꯑꯩ ꯏ ꯀꯥꯔꯛꯀꯅꯤ꯫ ꯑꯕꯦꯝꯃꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯇꯥꯃꯣ ꯃꯉꯥꯜꯅ ꯁꯥꯎꯕꯤꯔꯤꯕ? ꯁꯥꯎꯅꯤꯡ ꯁꯥꯎꯖꯧ, ꯅꯋꯥ ꯂꯧꯗꯦ꯫ ꯃꯉꯥꯜꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯃꯤꯈꯨꯕꯤꯅ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯗꯨꯒꯤꯔꯥ? ꯃꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯍꯥꯏꯕꯤꯒꯦ꯫ ꯑꯕꯦꯝꯃ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯉꯥꯜꯗ ꯌꯦꯡꯉꯤ꯫ ꯇꯥꯃꯣꯅ ꯀꯔꯤ ꯈꯪꯉꯤꯕ? ꯌꯥꯝ ꯈꯪꯕ꯭ꯔꯣ? ꯃꯉꯥꯜꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯩ ꯈꯪꯗꯦꯍꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯤꯈꯨꯕꯤꯒꯤ ꯃꯃꯥꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ꯫ ꯃꯉꯥꯜꯅ ꯃꯤꯈꯨꯕꯤ ꯍꯣꯏ ꯏꯃꯥꯒꯤ ꯀꯣꯜ ꯂꯥꯛꯑꯦ, ꯂꯥꯡꯒꯅꯨ꯫ ꯍꯜꯂꯣ꯫ ꯂꯩꯃꯅ ꯍꯜꯂꯣ, ꯀꯅꯥꯅꯣ ꯃꯤꯁ ꯀꯣꯜ ꯑꯅꯤ ꯂꯩꯔꯝꯃꯦ꯫ ꯃꯉꯥꯜꯅ ꯏꯃꯥ ꯑꯩ ꯃꯤꯈꯨꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯗꯨꯅꯦ, ꯅꯍꯥꯟ ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯆꯔꯝꯕꯗꯣ꯫ ꯂꯩꯃꯅ ꯑꯩ ꯅꯤꯡꯁꯤꯡꯉꯦ꯫ ꯃꯉꯥꯜꯅ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯆꯔꯨꯕꯅꯦ, ꯑꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯝꯂꯦ꯫ ꯂꯩꯃꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯍꯟꯕ ꯌꯥꯔꯅꯤꯅ ꯑꯗꯨꯝ ꯍꯜꯂꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯉꯥꯜꯅ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯤꯔꯤꯒꯦ? ꯑꯩꯈꯣꯏ ꯂꯥꯛꯄ ꯌꯥꯔꯗꯤ ꯂꯥꯛꯆꯒꯦ ꯇꯧꯕꯅꯦ꯫ ꯂꯩꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯈꯨꯕꯤꯒꯤ ꯃꯄꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯦ ꯏꯕꯨꯡꯉꯣ, ꯒꯨꯔꯒꯥꯎꯟꯗꯅꯦ꯫ ꯃꯉꯥꯜꯅ ꯑꯗꯨꯗꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯆꯒꯦ, ꯃꯤꯈꯨꯕꯤꯕꯨ ꯈꯔ ꯐꯔꯕꯣ ꯏꯃꯥ? ꯂꯩꯃꯅ ꯂꯥꯛꯑꯣ, ꯃꯤꯈꯨꯕꯤꯕꯨꯗꯤ ꯈꯔ ꯐꯒꯠꯂꯦ, ꯃꯥ ꯐꯣꯟ ꯄꯥꯏꯍꯜꯂꯛꯀꯦꯁꯨ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ ꯇꯧꯔꯤꯁꯦ꯫ ꯃꯉꯥꯜꯅ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ ꯏꯃꯥ, ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯖꯔꯛꯂꯒꯦ, ꯊꯝꯖꯔꯒꯦ ꯏꯃꯥ꯫ ꯂꯩꯃꯅ ꯍꯣꯏ ꯊꯝꯃꯣ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯕꯦꯝꯃꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯇꯥꯃꯣ ꯃꯉꯥꯜ, ꯃꯌꯨꯝ ꯀꯥꯏꯗꯅꯤ ꯍꯥꯏꯒꯦ? ꯃꯉꯥꯜꯅ ꯑꯅꯛꯄꯗ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ, ꯃꯦꯇ꯭ꯔꯣ ꯇꯣꯡꯉꯒ ꯆꯠꯄ ꯇꯥꯔꯦ, ꯒꯨꯔꯒꯥꯎꯟꯗꯅꯦ ꯍꯥꯏꯌꯦ, ꯉꯁꯤ ꯆꯠꯂꯨꯁꯦ ꯍꯥꯏꯔꯣ? ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯅꯦꯛꯁ ꯁꯟꯗꯦꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ? ꯀꯃꯥꯏꯅ ꯇꯧꯅꯤ? ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯕꯦꯝꯃꯅ ꯌꯥꯝ ꯂꯥꯞꯄ꯭ꯔꯣ ꯒꯨꯔꯒꯥꯎꯟ ꯍꯥꯏꯁꯦ ꯁꯤꯗꯒꯤ? ꯃꯉꯥꯜꯅ ꯈꯔ ꯂꯥꯞꯄꯦ, ꯅꯣꯏꯅꯕꯨ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯆꯠꯇꯣꯏꯕ ꯑꯩꯗꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯣ ꯃꯤꯈꯨꯕꯤꯕꯨ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯕ꯭ꯔꯣ? ꯃꯉꯥꯜꯅ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯌꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯅꯣꯡꯃ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯂꯁꯦ, ꯍꯥꯊꯨ ꯆꯠꯄꯁꯨ ꯑꯃꯨꯛ ꯂꯝꯕꯤ ꯉꯥꯎꯗꯅ ꯇꯣꯛꯀꯅꯤ, ꯃꯤꯈꯨꯕꯤꯒꯤ ꯐꯣꯟ ꯄꯥꯏꯕꯁꯨ ꯅꯠꯇꯦ, ꯉꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯆꯠꯈꯩ ꯆꯠꯂꯨꯔꯒ ꯎꯅꯗꯅ ꯍꯜꯂꯛꯄꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯉꯥꯜꯅ ꯍꯣꯏ ꯇꯞꯅ ꯌꯦꯡꯉꯁꯦ꯫ ꯑꯕꯦꯝꯃꯗꯤ ꯍꯧꯒꯠꯂꯒ ꯃꯥꯏ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯈ꯭ꯔꯦ꯫ ꯃꯉꯥꯜꯅ ꯇꯥꯃꯣ ꯆꯥꯛꯇꯣ ꯇꯥꯃꯣ ꯈꯔ ꯊꯣꯡꯕꯤꯔꯣ, ꯑꯩꯁꯨ ꯋꯥꯔꯦ ꯐꯖꯅ꯫ ꯇꯣꯝꯊꯤꯟꯅ ꯋꯥꯔꯝꯃꯅꯤ, ꯑꯩꯗꯤ ꯋꯥꯗꯦ, ꯊꯣꯡꯗꯣꯛꯀꯦ, ꯏꯆꯟꯒ ꯏꯅꯥꯎꯒ ꯆꯥꯅꯕ ꯅꯌꯥꯝꯕꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯃꯤꯈꯨꯕꯤꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯃꯥꯅ ꯀꯩꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯄꯨꯗꯨꯅ ꯃꯥꯏ ꯀꯥꯗ ꯆꯪꯉꯛꯏ꯫ ꯂꯩꯃꯅ ꯏꯕꯦꯝꯃ ꯁꯦ ꯀꯩꯀꯩꯅꯣ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯈꯜꯂꯒ ꯆꯥꯊꯣꯛꯑꯣ꯫ ꯃꯤꯈꯨꯕꯤꯅ ꯍꯣꯏ ꯏꯃꯥ, ꯇꯦꯕꯜꯗꯨꯗ ꯑꯗꯨꯝ ꯊꯝꯃꯣ, ꯑꯩ ꯂꯥꯝꯃꯒ ꯆꯥꯔꯒꯦ꯫ ꯂꯩꯃꯅ ꯑꯆꯥꯄꯣꯠꯁꯤꯡꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯤꯈꯨꯕꯤꯅ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯌꯥꯝ ꯄꯛꯇꯤꯌꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯤ ꯇꯥꯏꯞꯇ꯫ ꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯆꯥꯁꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯏꯃꯥ ꯋꯥꯗꯕ ꯉꯝꯗꯦꯅꯦ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯕꯣ꯫ ꯃꯤꯈꯨꯕꯤꯅ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯎꯍꯠꯂꯤ꯫ ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯃꯨꯠ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯔꯅꯨ, ꯑꯩ ꯑꯣꯏꯅ ꯀꯞꯁꯤꯜꯂꯛꯇꯅ ꯊꯦꯝꯅꯖꯅꯤ꯫
ꯂꯩꯃ ꯃꯄꯤ ꯈꯔ ꯇꯥꯔꯛꯄꯗꯨ ꯇꯩꯊꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯑꯃꯇ ꯏꯃꯥ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯉꯁꯥꯏ ꯅꯪꯒꯤ ꯐꯣꯇꯣꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ ꯃꯤꯈꯨꯕꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯑꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥ ꯂꯩꯃꯅ ꯑꯗꯨꯕꯨꯔꯣ ꯃꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯉꯁꯤ ꯆꯠꯂꯨꯕꯖꯥꯠꯅꯤꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗ ꯂꯩꯔꯒꯦ ꯍꯪꯂꯛꯂꯝꯃꯤꯅꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯦ ꯃꯤꯈꯨꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯄꯤꯔꯛꯑꯣ ꯏꯃꯥꯒꯤ ꯐꯣꯟꯗꯣ ꯂꯩꯃꯅ ꯑꯁꯣꯝ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯂꯧꯔꯨꯆꯣꯔꯣ ꯃꯤꯈꯨꯕꯤꯅ ꯂꯧꯔꯨꯔꯅꯨꯗ ꯑꯗꯣ ꯃꯣꯏꯅ ꯀꯣꯜ ꯇꯧꯔꯛꯑꯁꯨ ꯄꯥꯏꯔꯨꯔꯅꯨ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯏꯁꯥ ꯈꯔ ꯀꯜꯂꯒ ꯃꯣꯏꯗ ꯑꯣꯏꯅ ꯏꯃꯥꯒ ꯆꯠꯂꯨꯁꯤ ꯂꯩꯃꯅ ꯅꯪꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯅꯦ ꯃꯤꯈꯨꯕꯤꯅ ꯉꯝꯅꯤꯍꯦ ꯑꯩꯕꯨ ꯌꯥꯝ ꯁꯣꯟꯕꯩ ꯇꯥꯏꯞꯇ ꯑꯗꯣ ꯄꯥꯏꯔꯨꯔꯅꯨꯀꯣ ꯏꯃꯥ ꯂꯩꯃꯅ ꯍꯣꯏ ꯍꯣꯏ ꯄꯥꯏꯔꯔꯣꯏ ꯑꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯤꯈꯨꯕꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯉꯥꯜꯅ ꯃꯔꯤꯔꯛ ꯁꯨꯔꯦ ꯇꯧꯔꯤꯁꯦ ꯄꯥꯏꯔꯛꯇ꯭ꯔꯦꯕꯨ ꯇꯣꯝꯊꯤꯟꯅ ꯇꯣꯛꯑꯣꯗ ꯃꯤ ꯊꯕꯛ ꯆꯤꯜꯂꯝꯃꯅꯤ ꯑꯕꯦꯝꯃꯅ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯑꯊꯨꯕꯤꯗ ꯑꯝꯇ ꯆꯠꯂꯨꯁꯤꯕ ꯇꯥꯃꯣꯆꯧ ꯇꯣꯝꯊꯤꯟꯅ ꯑꯦ ꯌꯥꯝ ꯉꯥꯏꯉꯝꯗꯦꯍꯦ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ ꯑꯕꯦꯝꯃꯅ ꯀꯩꯁꯨꯕꯨꯗꯤ ꯂꯩꯇꯦ ꯁꯨꯝ ꯎꯅꯤꯡꯕꯒꯤꯅꯦ ꯃꯉꯥꯜꯗꯨ ꯑꯕꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯃꯉꯣꯟ ꯅꯣꯛꯏ ꯑꯕꯦꯝꯃꯅ ꯀꯩꯅꯣ ꯇꯥꯃꯣ ꯃꯉꯥ ꯅꯪꯅ ꯅꯣꯛꯏꯗꯨꯅ ꯃꯉꯥꯜꯅ ꯀꯩꯗꯧꯔꯒꯦ ꯅꯣꯛꯄꯁꯨ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯄꯔꯃꯤꯁꯟꯒ ꯆꯪꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯏꯗꯨꯗꯤ ꯇꯣꯝꯊꯤꯟꯅ ꯌꯥꯔꯦ ꯑꯕꯦꯝꯃ ꯅꯪ ꯀꯣꯟꯗꯣ ꯐꯦꯡꯗꯣꯛꯂꯨꯔꯣ ꯍꯣꯔꯦꯟ ꯃꯥꯏꯅ ꯐꯣꯟ ꯇꯧꯖꯔꯛꯑꯅꯤ ꯑꯕꯦꯝꯃꯁꯨ ꯍꯧꯒꯠꯂꯒ ꯃꯣꯏꯅ ꯆꯥꯔꯝꯕꯒꯤ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯂꯝꯃꯤ ꯃꯉꯥꯜ ꯀꯥꯗ ꯆꯪꯂꯛꯂꯒ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯀꯣꯜ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯇꯦꯕꯜ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯦꯜꯕꯝꯗꯨ ꯍꯥꯡꯗꯣꯛꯂꯒ ꯁꯨꯝ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯉꯥꯜꯅ ꯇꯥꯃꯣ ꯑꯩꯒꯤ ꯐꯣꯇꯣ ꯑꯃ ꯋꯥꯠꯂꯤꯁꯦ ꯀꯅꯥꯅ ꯂꯧꯊꯣꯛꯀꯦ ꯇꯣꯝꯊꯤꯟꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯨꯅ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯃꯉꯥꯜꯅ ꯀꯥꯁꯤꯗ ꯑꯩꯈꯣꯏꯅꯤꯈꯛ ꯂꯩꯕꯗꯨꯒꯤ ꯍꯪꯕꯩ ꯋꯥꯅꯤ ꯁꯛ ꯊꯤꯌꯦꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯉꯣꯟꯗꯒꯤ ꯀꯣꯛꯊꯣꯛ ꯑꯃ ꯍꯦꯜꯂꯦ ꯐꯖꯕ ꯇꯟꯖꯥꯗꯨꯗ ꯃꯉꯥꯜꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯪꯂꯥꯛꯂꯛꯏ ꯃꯉꯥꯜꯅ ꯃꯤꯈꯨꯕꯤꯒꯤ ꯑꯣꯏꯖꯥꯠꯂꯥ ꯑꯁ ꯅꯠꯇꯦ ꯁꯤꯗꯤ ꯄꯥꯕꯨꯡꯒꯤꯅꯦ ꯃꯉꯥꯜꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯄꯥꯕꯨꯡ ꯂꯣꯌꯥꯅ ꯍꯥꯎꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏꯕꯣ ꯃꯉꯥꯜꯅ ꯆꯥꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡꯗꯤ ꯆꯥꯔꯕꯣ ꯂꯣꯌꯥꯅ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯅ ꯇꯣꯛꯑꯦꯗ ꯅꯕꯣꯛ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯅꯣꯏ ꯃꯉꯥꯜꯅ ꯌꯥꯎꯗꯦ ꯏꯁꯥ ꯌꯥꯝ ꯐꯔꯤ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯂꯣꯌꯥꯅ ꯑꯩꯈꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯗ ꯅꯆꯟꯅꯨꯄꯤ ꯑꯝꯇ ꯄꯥꯏꯒꯦꯌꯦ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯃꯉꯥꯜꯅ ꯍꯣꯏ ꯄꯥꯏꯍꯜꯂꯛꯑꯣ ꯄꯤꯡꯀꯤꯅ ꯇꯥꯃꯣ ꯃꯉꯥꯜꯅ ꯍꯥꯎꯅꯦ ꯄꯤꯡꯀꯤꯅ ꯌꯨꯝ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯇꯣꯏꯅꯣ ꯃꯉꯥꯜꯅ ꯐꯣꯔꯠ ꯁꯦꯝ ꯂꯣꯏꯔꯒ ꯊꯣꯔꯛꯀꯅꯤꯌꯦ ꯄꯤꯡꯀꯤꯅ ꯑꯁ ꯌꯥꯝ ꯋꯥꯠꯂꯤꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯇꯞꯀꯦ ꯇꯧꯔꯒ ꯃꯉꯥꯜꯅ ꯍꯣ ꯊꯣꯔꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯛꯀꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯎ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯀꯣꯏꯕꯒ ꯌꯥꯝ ꯆꯠꯂꯤꯗꯣ ꯑꯩꯁꯨ ꯂꯣꯏ ꯎꯏꯀꯣ ꯄꯤꯡꯀꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11ꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯆꯠꯄꯩꯅꯤ ꯃꯉꯥꯜꯅ ꯐꯦꯁꯕꯨꯛꯇ ꯉꯥꯎ ꯂꯩꯔꯅꯨꯀꯣ ꯄꯥꯕꯨꯡꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯌꯥꯔꯦ ꯄꯤꯡꯀꯤꯅ ꯁꯦ ꯄꯥꯕꯨꯡ ꯂꯣꯌꯥꯅ ꯏꯕꯨꯡꯉꯣ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯅꯪꯒꯤꯗꯤ ꯃꯉꯥꯜꯅ ꯍꯟꯗꯛꯀꯤ ꯊꯥꯔꯠ ꯁꯦꯝꯒꯤꯗꯣ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯑꯗꯣ ꯄꯥꯕꯨꯡ 30,000 ꯊꯥꯔꯛꯑꯣ ꯔꯦꯟꯠꯀꯤꯗꯤ ꯃꯊꯪꯗ ꯄꯤꯔꯛꯑꯣ ꯍꯟꯗꯛꯀꯤ ꯇꯥꯃꯣꯅ ꯄꯤꯈ꯭ꯔꯦ ꯂꯣꯌꯥꯅ ꯍꯣꯏ ꯍꯌꯦꯡ ꯊꯥꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯉꯁꯤ ꯗꯔꯀꯥꯔ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ꯃꯉꯥꯜꯅ ꯍꯣꯏ ꯒꯨꯒꯜ ꯄꯦꯗ ꯑꯗꯨꯝ ꯊꯥꯔꯛꯑꯣꯀꯣ ꯄꯥꯕꯨꯡ ꯂꯣꯌꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯕꯦꯝꯃ ꯇꯣꯝꯊꯤꯟ ꯍꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯃꯤꯈꯨꯕꯤꯒꯤ ꯐꯣꯟ ꯂꯥꯛꯇ꯭ꯔꯣ ꯃꯉꯥꯜꯅ ꯂꯥꯛꯇꯦꯅꯦ
ꯑꯕꯦꯝꯃꯅ ꯑꯝꯇꯒ ꯇꯧꯒꯦꯔꯥ? ꯇꯣꯝꯊꯤꯟꯅ ꯍꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯇꯧꯔꯨꯅꯨ, ꯃꯤꯅ ꯀꯔꯤꯅꯤ ꯈꯟꯗꯣꯏꯅꯣ, ꯃꯤꯁꯨ ꯆꯤꯟꯕ ꯑꯣꯏꯔꯝꯅꯤ. ꯑꯕꯦꯝꯃꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯑꯩ ꯀꯧꯔꯛꯄꯣ ꯑꯗꯨꯗꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯦꯝꯃꯁꯨ ꯃꯥꯏ ꯀꯥꯗ ꯆꯠꯈ꯭ꯔꯦ. ꯇꯣꯝꯊꯤꯟꯅ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯤꯈꯨꯕꯤꯗ ꯉꯥꯎꯔꯦ. ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯅꯥꯕꯗꯣ, ꯑꯗꯨꯕꯨ ꯃꯤꯁꯨ ꯊꯕꯛ ꯃꯌꯥꯝ ꯆꯤꯜꯂꯝꯒꯅꯤ, ꯉꯥꯏ ꯉꯝꯗꯦꯃꯦ. ꯃꯉꯥꯜꯅ ꯌꯥꯔꯦꯗ ꯇꯥꯃꯣ, ꯅꯪꯁꯨ ꯄꯛꯇ꯭ꯔꯦ, ꯑꯉꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯂꯩꯔꯝꯒꯅꯤ. ꯇꯣꯝꯊꯤꯟꯅ ꯅꯪꯅ ꯈꯪꯕꯤꯔꯤꯕ, ꯇꯧꯔꯣ ꯇꯧꯔꯣ ꯅꯣꯏꯅ ꯊꯣꯛꯄ. ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯅꯣꯡꯃ ꯆꯠꯈꯤ, ꯅꯤꯅꯤ ꯆꯠꯈꯤ, ꯄꯨꯔꯥ ꯊꯥ ꯑꯃꯔꯣꯝ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯒ ꯑꯕꯦꯝꯃ, ꯃꯉꯥꯜ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯐꯝꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ. ꯃꯉꯥꯜꯅ ꯃꯤꯈꯨꯕꯤ ꯍꯣꯏꯗꯨ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯔꯛꯇꯦ, ꯀꯩꯗꯧꯔꯤ ꯀꯝꯗꯧꯔꯤ ꯃꯌꯨꯝ ꯀꯔꯥꯏꯗꯅꯣꯁꯨ ꯈꯪꯗꯦ, ꯃꯥꯕꯨ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ? ꯇꯣꯝꯊꯤꯟꯅ ꯑꯩꯁꯨ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦ, ꯁꯤꯈ꯭ꯔꯖꯥꯠꯂꯣ ꯃꯗꯨ ꯑꯉꯥꯡꯗꯨꯕꯣ? ꯃꯉꯥꯜꯅ ꯍꯥꯏꯗꯦꯍꯦ ꯀꯩꯅꯣꯅꯦ. ꯑꯕꯦꯝꯃꯅ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯤꯁꯨꯕ. ꯇꯣꯝꯊꯤꯟꯅ ꯀꯣꯏꯔꯨꯁꯤꯔꯣ ꯉꯁꯤꯗꯤ, ꯄꯨꯖꯥꯒꯤ ꯁꯨꯇꯤꯁꯨ ꯑꯣꯏꯔꯦ, ꯍꯌꯦꯡꯁꯨ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ. ꯃꯉꯥꯜꯅ ꯀꯥꯏꯗ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅꯣ, ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯆꯠꯂꯨꯁꯤꯔꯣ? ꯑꯕꯦꯝꯃꯅ ꯑꯩꯗꯤ ꯆꯠꯅꯤꯡꯗꯦꯗ, ꯅꯣꯏ ꯑꯅꯤ ꯆꯠꯂꯨꯁꯣ. ꯃꯉꯥꯜꯅ ꯍꯧꯔꯛꯑꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ. ꯇꯟꯖꯥꯗꯨꯗ ꯃꯣꯏꯒꯤ ꯔꯨꯝꯒꯤ ꯀꯣꯂꯤꯡ ꯕꯦꯜꯗꯨ ꯈꯤꯡꯉꯛꯏ. ꯇꯣꯝꯊꯤꯟꯅ ꯏꯁꯤꯡ ꯂꯥꯛꯏꯖꯥꯠꯂꯥ? ꯃꯉꯥꯜ ꯅꯪ ꯑꯝꯇ ꯍꯥꯡꯉꯣ. ꯃꯉꯥꯜꯅ ꯊꯣꯡꯗꯨ ꯍꯥꯡꯉꯤ. ꯃꯉꯥꯜ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯊꯥꯖꯗꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯃꯤꯈꯨꯕꯤ ꯆꯪꯉꯛꯑꯣ. ꯃꯤꯈꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯉꯛꯄ꯭ꯔꯥ? ꯃꯤꯈꯨꯕꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯕꯦꯝꯃꯒ ꯇꯣꯝꯊꯤꯟꯒꯁꯨ ꯉꯛꯅ ꯍꯧꯒꯠꯂꯛꯏ. ꯃꯤꯈꯨꯕꯤꯒ ꯃꯃꯥꯒꯗꯨ ꯃꯅꯨꯡꯗ ꯆꯪꯉꯛꯏ. ꯃꯤꯈꯨꯕꯤ ꯅꯥꯕ ꯈꯔ ꯐꯔꯝꯂꯦ. ꯃꯁꯝꯁꯨ ꯅꯨꯄꯥ ꯃꯆꯥꯒꯨꯝꯅ ꯌꯥꯝ ꯇꯦꯟꯅ ꯍꯧꯔꯝꯃꯤ. ꯃꯍꯧꯁꯥꯒꯨꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯎꯏ. ꯃꯤꯈꯨꯕꯤꯅ ꯀꯩꯅꯣ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯗꯨꯕꯣ? ꯑꯩ ꯐꯔꯦ, ꯑꯗꯨꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯥꯛꯏꯅꯤ. ꯑꯕꯦꯝꯃꯅ ꯏꯃꯥ ꯁꯤꯗ ꯐꯝꯕꯤꯌꯣ, ꯃꯤꯈꯨꯕꯤ ꯁꯤꯗ ꯐꯝꯃꯣ. ꯃꯉꯥꯜꯅ ꯑꯩꯅ ꯐꯣꯟ ꯇꯧꯕꯒ ꯑꯃꯠꯇ ꯄꯥꯏꯈꯠꯇꯦ, ꯐꯣꯟ ꯌꯥꯗ꯭ꯔꯕꯣ ꯃꯤꯈꯨꯕꯤ? ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯦ. ꯃꯤꯈꯨꯕꯤꯅ ꯍꯣ ꯐꯣꯟꯒ ꯑꯝꯇ ꯌꯥꯈꯤꯗ꯭ꯔꯦ, ꯅꯣꯏꯅ ꯀꯩꯗꯧꯕꯒꯤ ꯄꯥꯈꯠꯄꯤꯔꯤꯅꯣ? ꯑꯩ ꯁꯤꯔꯝꯃꯅꯤ ꯈꯜꯂꯤꯔꯕ? ꯂꯩꯃꯅ ꯍꯥꯏꯗꯦꯅꯦ ꯅꯪꯕꯨ ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯃꯆꯤꯟꯁꯤꯗꯤꯕ. ꯏꯕꯦꯝꯃꯅ ꯅꯣꯏꯗ ꯆꯠꯁꯦ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯛꯑꯕꯅꯤ. ꯑꯕꯦꯝꯃꯅ ꯏꯃꯥ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ, ꯆꯥꯛꯀ ꯆꯥꯈꯤꯗꯧꯅꯤꯀꯣ. ꯂꯩꯃꯅ ꯆꯥꯗꯣꯏꯅꯤ ꯆꯥꯗꯣꯏꯅꯤ, ꯑꯆꯥꯄꯣꯠꯁꯦ ꯄꯨꯁꯤꯜꯂꯣ, ꯑꯆꯝꯕ ꯑꯃ ꯊꯣꯡꯀꯣ ꯏꯕꯦꯝꯃ. ꯇꯣꯝꯊꯤꯟꯅ ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯥ, ꯑꯩ ꯊꯣꯛꯑꯒ ꯉꯥ ꯂꯩꯔꯨꯒꯦ, ꯂꯩꯔꯝꯃꯣ. ꯂꯩꯃꯅ ꯇꯧꯔꯨꯅꯨꯗ ꯏꯆꯥ ꯁꯥꯅꯣꯏꯕꯣ. ꯃꯉꯥꯜꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯃꯥ, ꯆꯠꯂꯣ ꯇꯥꯃꯣ ꯂꯩꯔꯨꯔꯣ. ꯇꯣꯝꯊꯤꯟ ꯍꯧꯒꯠꯇꯨꯅ ꯉꯥ ꯂꯩꯕ ꯊꯣꯛꯈ꯭ꯔꯦ. ꯃꯤꯈꯨꯕꯤꯅ ꯑꯕꯦꯝꯃ ꯂꯥꯛꯑꯣ, ꯅꯪ ꯀꯥꯗ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯔꯨꯁꯦ. ꯃꯉꯥꯜꯗꯤ ꯚꯥꯞ ꯇꯥꯔꯕꯅꯤ, ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯕ. ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯧꯔꯛꯏ. ꯑꯕꯦꯝꯃꯅ ꯍꯣꯏ ꯂꯥꯛꯑꯣ. ꯑꯅꯤꯗꯨ ꯑꯕꯦꯝꯃꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ. ꯃꯉꯥꯜꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯂꯝꯃꯤ. ꯂꯩꯃꯅ ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ. ꯃꯉꯥꯜꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯏꯃꯥ. ꯂꯩꯃꯅ ꯏꯆꯥꯒꯤ ꯐꯣꯇꯣ ꯑꯃ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯖꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯩ. ꯏꯕꯨꯡꯉꯣꯁꯦ ꯏꯆꯥꯅꯨꯄꯤꯅ ꯈꯣꯏꯗꯥꯖꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯏꯆꯥꯅ ꯍꯤꯡꯒꯦꯅ ꯍꯤꯡꯂꯕꯗ ꯆꯍꯤ ꯑꯃ ꯃꯉꯥꯏꯔꯦ, ꯑꯗꯨꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯏꯃꯥꯗꯤ ꯏꯆꯥꯅꯨꯄꯤꯅ ꯃꯤꯀꯨꯞ ꯈꯔ ꯍꯔꯥꯎꯅ ꯂꯩꯖꯕꯗꯣ ꯎꯔꯒ ꯀꯥꯏꯔꯕ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯤꯕꯅꯤ. ꯏꯕꯦꯝꯃꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ. ꯏꯕꯨꯡꯉꯣꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯂꯣꯏꯅꯍꯟꯅꯤꯡꯉꯤ. ꯃꯁꯤꯃꯇꯪꯗꯤ ꯏꯆꯥꯅ ꯌꯥꯕꯤꯌꯨ.
Imasu ikaiki pumnamak thadoklaga kuina ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯂꯔꯣꯏꯗꯕ ꯏꯆꯥꯕꯨ ꯃꯇꯝ ꯈꯔ ꯍꯔꯥꯎꯅ ꯂꯩꯖꯕꯗꯣ ꯏꯃꯥꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯂꯤꯕ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯉꯥꯜꯗꯤ ꯋꯥꯈꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯗꯦ ꯈꯟꯈꯤꯕ꯫ ꯃꯤꯈꯨꯕꯤꯅ ꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯇꯝꯗ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯂꯛꯈꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯤꯟꯗꯒꯤ ꯍꯥꯏꯕ ꯉꯝꯗꯅ ꯃꯉꯥꯜ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ꯫ ꯂꯩꯃꯅ "ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯋꯥꯍꯩꯁꯦ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯕ꯭ꯔꯥ? ꯏꯕꯨꯡꯉꯣꯗ ꯏꯆꯥꯅꯨꯄꯤꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯃꯥ ꯑꯩꯅ ꯃꯇꯝ ꯈꯔ ꯏꯆꯥꯒꯤ ꯃꯤꯅꯣꯛꯇꯣ ꯄꯥꯝꯂꯨꯕꯒꯤꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ?" ꯃꯉꯥꯜ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯉꯥꯜꯅ "ꯏꯃꯥ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯏꯆꯜꯒꯨꯝꯅꯗꯤ ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯂꯩꯃꯅ "ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯎꯠꯄꯤꯌꯨ." ꯑꯁꯣꯝꯗꯅ ꯑꯕꯦꯝꯃꯒꯤ ꯀꯥꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯤꯈꯨꯕꯤꯅ "ꯑꯕꯦꯝꯃ, ꯑꯩꯒꯤ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯪ ꯁꯥꯎꯕꯁꯨ ꯌꯥꯔꯣꯏ, ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ." ꯑꯕꯦꯝꯃꯅ "ꯑꯗꯣ ꯍꯥꯏꯌꯣꯕ, ꯀꯅꯥꯅꯣ?" ꯃꯤꯈꯨꯕꯤꯅ "ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ꯫ ꯃꯥꯅ ꯍꯥꯏꯕꯗ ꯃꯥꯅ ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯏ꯫ ꯅꯪꯕꯨ ꯎꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ꯫ ꯅꯪꯅ ꯃꯇꯝ ꯑꯃ ꯌꯨꯝ ꯄꯥꯟꯈꯤꯕ ꯃꯇꯝꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯈꯤ ꯍꯥꯏ꯫ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯅꯪꯒꯤꯗꯃꯛꯇ ꯈꯟꯈꯤ ꯍꯥꯏ꯫ ꯅꯪꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯍꯥꯏ꯫ ꯃꯥꯅ ꯅꯪꯕు ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ ꯑꯃꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯅꯤ ꯈꯟꯖꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯅꯥꯗꯨꯗꯤ ꯃꯉꯣꯟꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯁꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯒ ꯅꯪꯅ ꯃꯥꯕꯨ ꯌꯥꯕꯤꯔꯣꯏꯗ꯭ꯔꯥ, ꯊꯤꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯍꯥꯏꯒꯦ ꯈꯟꯅ ꯉꯥꯏꯔꯤ ꯍꯥꯏ꯫ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯂꯤꯊꯣꯔꯛꯄꯅꯤ꯫ ꯑꯩꯅꯗꯤ ꯌꯥꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ, ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯦꯡꯕꯅꯤ ꯈꯜꯂꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯣ ꯑꯕꯦꯝꯃ." ꯑꯕꯦꯝꯃꯅ "ꯑꯩꯒꯤ ꯋꯥꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯃꯤꯈꯨꯕꯤ." ꯃꯤꯈꯨꯕꯤꯅ "ꯑꯗꯨꯗꯤ ꯅꯪ ꯄ꯭ꯔꯣꯃꯤꯁ ꯇꯧ, ꯌꯥꯅꯤ ꯍꯥꯏꯅ꯫ ꯁꯦ ꯄ꯭ꯂꯤꯖ." ꯑꯕꯦꯝꯃ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯄ꯭ꯔꯣꯃꯤꯁ, ꯑꯩ ꯌꯥꯒꯦ꯫ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯕ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯌꯥꯔꯒꯦ꯫ ꯍꯥꯏꯔꯣ, ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ?" ꯃꯤꯈꯨꯕꯤꯅ "ꯃꯤꯁꯛꯇꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ, ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯇꯥꯃꯣ ꯃꯉꯥꯜꯅꯤ." ꯑꯕꯦꯝꯃ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤ꯫ ꯃꯕꯨꯡꯒꯨꯝ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯈꯨꯕꯤꯅ "ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯪ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯣꯏꯔꯣ ꯑꯃꯨꯛ? ꯑꯩꯗꯤ ꯀꯞꯆꯔꯛꯀꯅꯤꯀꯣ." ꯑꯕꯦꯝꯃ ꯃꯤꯈꯨꯕꯤꯗ ꯌꯦꯡꯉꯤ꯫ ꯃꯤꯈꯨꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯑꯕꯦꯝꯃꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯕꯦꯝꯃꯅ "ꯃꯤꯈꯨꯕꯤ, ꯑꯩꯕꯨ ꯀꯔꯝꯅ..." ꯃꯤꯈꯨꯕꯤꯅ "ꯀꯔꯝꯅ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ꯫ ꯃꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯔꯒ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯁꯤꯖꯈꯤꯅꯤ." ꯑꯕꯦꯝꯃꯅ "ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯃꯤꯈꯨꯕꯤ꯫ ꯁꯦ, ꯑꯩ ꯌꯥꯒꯦꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯇꯥꯃꯣꯆꯧꯅ ꯁꯤꯒꯤ ꯋꯥꯁꯦ ꯈꯪꯂꯒ ꯑꯩꯕꯨ..." "ꯑꯗꯨꯒꯤꯅꯦ, ꯇꯥꯃꯣ ꯃꯉꯥꯜꯕꯨꯁꯨ ꯂꯥꯟꯅ ꯎꯈ꯭ꯔꯅꯤꯌꯦ." ꯃꯤꯈꯨꯕꯤꯅ "ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ." ꯇꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯍꯜꯂꯛꯑꯒ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯑꯕꯦꯝꯃ, ꯊꯣꯔꯛꯑꯣꯅꯦ, ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ? ꯏꯃꯥ ꯍꯣꯏ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯇꯤꯜꯍꯧ ꯆꯅꯝꯒꯗꯣ ꯁꯦꯝꯕ ꯍꯧꯔꯨ ꯂꯥꯛꯑꯣ." ꯃꯤꯈꯨꯕꯤꯅ "ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯇꯥꯃꯣ ꯃꯉꯥꯜꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯋꯥꯍꯩꯁꯤꯡꯗꯨꯗꯤ ꯑꯩꯅ ꯐꯣꯡꯕꯤꯔꯦꯗꯅ꯫ ꯇꯞꯅ ꯇꯞꯅ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯅ ꯊꯥꯖꯩ꯫ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ, ꯊꯣꯛꯎꯔꯁꯤ." ꯃꯤꯈꯨꯕꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯃꯉꯥꯜ ꯃꯤꯈꯨꯕꯤꯗ ꯌꯦꯡꯉꯛꯏ꯫ ꯃꯤꯈꯨꯕꯤꯅꯗꯤ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯤꯆꯤ ꯈꯠꯂꯒ ꯁꯥꯏꯟ ꯇꯧꯔꯛꯏ꯫
ꯑꯕꯦꯝꯃꯁꯨ ꯍꯥꯏꯐꯦꯠ ꯃꯉꯥꯜꯗ ꯌꯦꯡꯂꯝꯃꯒ ꯏꯀꯥꯏꯅ ꯀꯤꯆꯟ ꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯉꯥꯜ ꯋꯥꯒ ꯉꯥꯡꯗꯅ ꯃꯊꯥ ꯀꯟꯅ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯤꯈꯨꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯁꯤꯡꯗꯨꯒ ꯃꯤꯈꯨꯕꯤꯅ ꯑꯕꯦꯝꯃꯗ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯈꯨꯕꯤꯁꯨ ꯃꯉꯥꯜꯗ ꯄꯥꯎ ꯇꯝꯒꯦ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯉꯥꯜꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅ ꯅꯣꯛꯂꯒ ꯀꯥꯗ ꯆꯪꯈꯤꯕ ꯎꯕꯗ ꯂꯩꯃꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯑꯕꯦꯝꯃꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯕꯗꯨ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯒꯦꯅ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯈꯨꯕꯤ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯤꯈꯨꯕꯤꯅ ꯃꯉꯥꯜꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯂꯒ "ꯑꯣꯏ ꯍꯥꯏꯈ꯭ꯔꯕꯅꯦ, ꯌꯥꯔꯕꯅꯤꯀꯣ?" ꯃꯉꯥꯜ ꯃꯤꯈꯨꯕꯤꯗ ꯍꯥꯏꯔꯞ ꯌꯦꯡꯉꯛꯏ꯫ ꯃꯉꯥꯜꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯩꯔꯝꯕ ꯎꯕꯗ ꯃꯤꯈꯨꯕꯤꯗꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯃꯤꯈꯨꯕꯤꯅ "ꯇꯥꯃꯣ ꯃꯉꯥꯜ, ꯀꯩꯗꯧꯔꯒꯦ? ꯃꯤꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯕꯤꯔꯒ ꯃꯥꯅ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ?" ꯃꯉꯥꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯑꯩꯒꯤ ꯑꯦꯜꯕꯝꯗꯒꯤ ꯐꯣꯇꯣ ꯂꯧꯊꯣꯛꯄ꯭ꯔꯥ?" ꯃꯤꯈꯨꯕꯤꯅ ꯂꯧꯊꯣꯛꯑꯦ꯫ ꯐꯣꯇꯣ ꯃꯥꯡꯕꯒꯤ ꯀꯞꯄꯤꯔꯣ ꯅꯪꯒꯤꯁꯦ? ꯍꯣ, ꯃꯊꯪ ꯂꯥꯛꯄ ꯇꯥꯔꯗꯤ ꯄꯨꯕꯤꯔꯛꯀꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ." ꯃꯉꯥꯜ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯤꯈꯨꯕꯤꯅ "ꯑꯁ, ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤꯗ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯑꯩ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯇꯥꯃꯣ ꯃꯉꯥꯜ? ꯃꯤ ꯑꯇꯩꯅ ꯈꯪꯂꯒ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ? ꯊꯣꯔꯛꯑꯣ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯐꯝꯃꯨꯁꯦ." ꯃꯉꯥꯜꯅ "ꯅꯪ ꯊꯣꯛꯑꯝꯃꯣ, ꯑꯩꯁꯨ ꯊꯣꯔꯛꯑꯒꯦ ꯃꯤꯈꯨꯕꯤ." ꯃꯤꯈꯨꯕꯤꯅ "ꯇꯜꯂꯦ, ꯇꯥꯃꯣ ꯃꯉꯥꯜ ꯊꯣꯔꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯊꯣꯛꯑꯣꯏ ꯑꯝꯇ." ꯃꯉꯥꯜꯅ ꯃꯤꯈꯨꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯈꯨꯕꯤꯁꯨ ꯃꯉꯥꯜꯗ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯩ꯫ ꯃꯉꯥꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯃꯤꯈꯨꯕꯤ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯕ꯭ꯔꯥ?" ꯃꯤꯈꯨꯕꯤ ꯃꯉꯥꯜꯒꯤ ꯋꯥꯍꯩꯗꯨ ꯃꯔꯧ ꯑꯃ ꯏꯔꯩ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯗꯨꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯤꯈꯨꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯉꯥꯜ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯤꯈꯨꯕꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯑꯕꯦꯝꯃꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯕꯒꯨꯝ ꯇꯧꯔꯦ꯫